Menilna thalaba hospital ado atoppa kanamtagi khonjal takhidre makhoi ahum khakta leptuna leibagom ahummakki wakhalda phaurami haukiba punsi tangkaka nupa anidugi mamangda anam kanbi oikibana sanado makhoi anina leiriba mafamdudagi chenkhisi kadai machanupina leiriba room aduda changsi kadai ngahakti tarang malangdani leiribado marup anidusu adungai leingaki oiba maru oiba meetings kayada thengnajarasu nongmata kauna khidraban ikhang khang haudana maigi matawgumna saukhiba mairabana manakta leptuna leirabada tawmai nungaiba utkadra angakpa mataw utkadra khanglamde tanja chaba haidoira tanja kaiba haidoira marup anidusu yauselakpaga mapa charedo raspir ikoi koidana kaka tawmai tarang malangda leirambado wakhal khanglak oh nakho yorabra lakpado tawmai nattaba nupaduda yenglaga yarakta nganglaga raspirda chirol tawnaba hotnai bro aina ukiba mi male tawmai makhota pairiba reports adu pirakle se ita machagini nang magi room da changdunam da pirur report to lauraga raspir so hoi kaka fat yeng thobada karamba room da oirabano hangba nangdringai sanadu thongjin mapanda leptuna leirambadu uredo tawmai mana makha tarakani khanduna ayumda halagi poche khra laurudo bole nakhoi ni phana basilamuko lakpadi channel ita tatlibani pulap laurasu kaidoge raspirna hoi kaka chapiru ai phana basilamage mairaba tapna makha tarae nipa aina laklingai nangi karina teng pangamuge tawmai phumduna leiriba haifam khangdaba saklon dulo senaba hotnajai kashu thoidokpa pangningai leiteda lakpa makhoi anida munna yenglaga khoinu toishina raspir magi makhutu tap pairaduna lo ibani somda changsilo sana lepleduda haifet yengamaga ima manungda changkhige ko sana su chango haina ingit pirami aphau sana pa khon lakchabadu manungda dhananjoy lerambadu ubada hansi kadai halushi kadai ani du thongjin mapanda tawfam khangdaba sakfam duda lerami dhananjoy makhoibu uraduna hish aina ukiba mi dunida niti so makhoibu uraduna wakhalda as karomdaina makhoisinama lakpa oiriba phibam duda kai kamai to accident oirabano haidana investigation tawnaba sum police amoina lagliban case haiba ibungo raspir khuning na kak thillaga karan diba shina tana upai daite ko chango ibung pham aduga wari sasi raspir kirap tawna kakana pirakpa report oidoini dhananjoy madu yenglaga ma masadi kadaida lehore asomda magati naba malakhabu male lakpana pochei su yumdei lauruni na hairapani malak trip haude nakhoi ni leikhuko hospital de tender masing hele na amuk saur kadoi jala hai special ward ni haina duna yengba haiduni ko ayorishidi ain loin phana basini lakpana hairakpani niti wakhaldana ima sumapalda kaka kongni na thokibani changakte kakasu changakte wari sadana lai khrazala dhananjoy so machanupi mapanda thokibadu kausiluge haibagi wakhalsu tawramde maso machi amada phamduna le thongjin mapanda lepliba sanasu khongkap ama hendoktana adumakle maga mayokna na leiriba tawmaido tawfam khangdana adumakle mairaba magi lengjumda muk paire mafam chabamda phamaga wari sasiro tawmai talli haibasu yadagom mangak nomle asida bench thawbani mang tharu nupa ai dongda lake kok sing hoping to mairaba magi lengjumda paiduna sauboi kaiboi tawraga blood unit khare hena chingkhrajalo nangdi karamna khangiba nangna tawba thabak aina khangdaba amta leite nakhongda chumna thang ai shum sambige yam ka hena ngawba nateda haifetang leiduna yenglakpada sanade pongpham adumak lengdana lehori mana chatliba lambiduda lao haibasu ngamlamde achanba marupna puba maikaida oina chatledo thariba 3-seater chair duda anima mafam amatta pham thamine mairabana police ki group ta SI Ragugi gari ga lesabi amaga thomjinai haina video ga konna update tawre adudi FIR gi lakliro junior ma chenaba case ki dama
ꯑꯩꯅ FIR ꯒꯤ ꯂꯥꯛꯀꯗ꯭ꯔꯅꯦ ꯅꯤꯄꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯍꯥꯏꯕ ꯏꯟꯈꯤꯗ꯭ꯔꯕ ꯑꯩꯅ ꯋꯥꯔꯧꯕꯒꯤ ꯃꯔꯝ ꯂꯩꯇꯦꯗ ꯍꯣꯏ ꯑꯩꯁꯨ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯦꯟꯅꯕꯗꯤ ꯑꯩ ꯂꯦꯞꯈꯤꯗꯦꯅꯤ ꯊꯧꯕꯒ ꯊꯥꯗꯣꯏꯒ ꯍꯟꯗꯛ ꯌꯨꯝ ꯊꯣꯔꯛꯈꯤꯗꯕ ꯀꯩꯒꯤꯅꯣ ꯇꯥꯎꯃꯩꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯃꯩꯔꯥꯕ ꯄꯤꯔꯣꯏꯅꯕ ꯃꯤꯁꯅꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯖꯔꯒ ꯍꯟꯗꯛꯀꯤ ꯁꯨꯇꯤꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯇꯣ ꯂꯝ ꯀꯣꯏꯔꯨꯒꯦꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯊꯧꯕꯗꯤ ꯅꯪꯅꯤ ꯄꯨꯔꯥ ꯃꯥꯜꯂꯤ ꯑꯗꯨꯒ ꯊꯥꯗꯣꯏꯗꯤ ꯃꯃꯥ ꯂꯧꯕ ꯃꯥꯜꯂꯤ ꯅꯪꯗꯤ ꯀꯅꯥꯗꯩ ꯄꯥꯎ ꯐꯪꯉꯤꯕ ꯅꯤꯄꯥ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕꯒꯨꯝ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯉꯤ ꯅꯤꯄꯥ ꯑꯩꯅ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯄꯨꯡ ꯐꯥꯔꯁꯨ ꯅꯪꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯂꯩꯕꯒꯨꯝ ꯐꯥꯎꯍꯜꯂꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯅꯤꯡꯕ ꯀꯅꯥꯕꯨ ꯌꯥꯎꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥ ꯂꯩꯔꯤ ꯃꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯤꯀꯨꯞꯇ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯉꯁꯤꯁꯨ ꯂꯩꯔꯤ ꯉꯥꯏꯈꯣ ꯔꯘꯨꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯇꯣꯏꯅ ꯍꯥꯟꯅ ꯂꯥꯛꯈꯤꯕ꯭ꯔꯥ ꯆꯠꯍꯟꯕꯅꯦ ꯑꯩꯅ ꯃꯔꯛꯇ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯂꯩꯔꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯈꯟꯗꯨꯅ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯏꯇꯥꯃꯆꯥꯁꯨ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯏꯇꯥꯃꯆꯥ ꯍꯥꯏꯕ ꯑꯩꯒꯤ ꯊꯋꯥꯏꯗꯨꯒꯤ ꯊꯋꯥꯏ ꯍꯥꯏꯕ ꯇꯥꯕꯅꯤ ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯊꯥꯏꯅ ꯃꯃꯥꯅ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨꯅꯤ ꯃꯩꯔꯥꯕ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯁꯥꯖꯧ ꯃꯥꯜꯂꯝꯃꯗꯤ ꯃꯁꯛꯇꯨ ꯎꯕꯗꯅꯦ ꯀꯤꯟꯅ ꯊꯤꯅꯤꯡꯕ ꯐꯥꯎꯗꯧ ꯃꯥꯜꯂꯤ ꯇꯥꯎꯃꯩ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯅꯪ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯍꯧꯗꯕ꯭ꯔꯣ ꯅꯤꯄꯥ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯤꯟꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦꯅꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯑꯒ ꯅꯆꯟꯅꯨꯄꯤꯒ ꯁꯛ ꯈꯪꯅꯧ ꯑꯗꯨꯒ ꯑꯩꯁꯨ ꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯀꯥꯏꯗ ꯅꯤꯄꯥ ꯑꯩ ꯅꯉꯣꯟꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯁꯪꯒꯠꯂꯒ ꯇꯧꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯥꯞꯅꯈꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯅ ꯏꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯃꯥ ꯅꯠꯇꯕ ꯑꯝꯇ ꯄꯥꯝꯈꯤꯗꯦ ꯑꯗꯣ ꯃꯥꯅꯁꯨ ꯍꯥꯟꯅ ꯈꯪꯗ꯭ꯔꯁꯨ ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯃꯥ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤꯗꯅ ꯍꯦꯔꯥ ꯃꯗꯨ ꯈꯪꯕꯤꯕ ꯈꯪꯕꯤꯗꯕ ꯃꯇꯝ ꯍꯦꯜꯂꯦꯗꯅꯤꯕ ꯃꯇꯝ ꯍꯦꯟꯕꯩꯔꯣ ꯅꯪꯅ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤꯕꯁꯤꯕꯣ ꯊꯪꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯤꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯅꯤꯄꯥ ꯑꯩꯁꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯤ ꯑꯩꯅ ꯈꯪꯗꯕ ꯎꯗꯕ ꯋꯥꯊꯣꯛ ꯂꯩꯔꯝꯒꯗ꯭ꯔꯅꯤ ꯏꯁꯥꯅ ꯈꯪꯉꯔꯣꯏꯒꯦꯅ ꯈꯪꯁꯤꯟꯅꯗꯕ ꯅꯠꯇꯅ ꯇꯥꯎꯃꯩ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯤ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯀꯔꯝꯕ ꯇꯨꯡꯒꯤꯗꯃꯛ ꯄꯨꯂꯤꯁ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯈꯪꯉꯔꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯅ ꯈꯪꯗꯕꯗꯨꯗꯤ ꯅꯪꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯧ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯥꯛꯈꯤꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯕ ꯄꯥꯈꯪꯗꯨꯅ ꯏꯇꯥꯝꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯩꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯄꯨꯟꯁꯤꯗꯨꯒ ꯀꯩꯁꯨ ꯈꯦꯠꯅꯈꯤꯗꯦ ꯑꯣ ꯅꯪꯒꯤꯗ ꯊꯨꯡꯅꯗ꯭ꯔꯁꯨ ꯃꯤꯒꯤꯗꯗꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯒꯤ ꯊꯧꯔꯝꯅꯤ ꯍꯥꯏꯕ ꯈꯪ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯤꯗꯤ ꯑꯩꯁꯨ ꯅꯧꯅ ꯐꯥꯎꯈꯤꯕꯅꯤꯅ ꯃꯤ ꯑꯃꯠꯇꯗ ꯐꯥꯎꯍꯟꯅꯤꯡꯗꯦ ꯍꯦꯔꯥ ꯑꯉꯥꯡ ꯃꯁꯦꯜ ꯊꯃꯣꯏ ꯁꯦꯡꯅꯔꯕꯨꯗꯤ ꯕꯥꯖꯤꯅ ꯁꯣꯏꯗꯅ ꯌꯥꯖꯅꯤꯗ ꯑꯗꯨ ꯈꯛꯅ ꯊꯃꯣꯏ ꯀꯟꯕ ꯕꯥꯖꯤ ꯅꯠꯇꯦꯅꯤ ꯃꯍꯧꯁꯥꯒꯤ ꯕꯥꯖꯤ ꯅꯠꯇ꯭ꯔꯦ ꯃꯁꯨ ꯍꯥꯛꯇꯛꯇ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤ ꯑꯗꯨꯅꯅꯤ ꯄꯥꯈꯪꯁꯤꯅ ꯋꯥꯖꯔꯤꯕ ꯅꯪꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯁꯨ ꯑꯉꯥꯡꯁꯤꯗꯅꯦ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯑꯩꯒꯨꯝꯅ ꯍꯥꯏꯕ ꯏꯟꯗꯕꯁꯨ ꯇꯧꯔꯣꯏꯗ ꯃꯃꯥ ꯂꯧꯗꯅ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯅꯨꯄꯤꯗꯨꯅ ꯅꯤꯄꯥ ꯍꯥꯟꯅ ꯃꯃꯥꯒꯤ ꯊꯃꯣꯏ ꯂꯧꯔꯝꯂꯁꯨꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯇꯥꯎꯃꯩ ꯑꯩꯒꯤ ꯏ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯥ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯣꯏꯒꯅꯤꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯍꯧꯈꯤꯕꯗ ꯂꯤꯅꯍꯧꯗꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯅꯥꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯍꯧꯔꯤ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦꯗꯣ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯂꯥꯛꯃꯟꯗꯦ ꯈꯜꯂꯗꯨꯅ
ꯃꯄꯥꯗꯨꯅ ꯊꯤꯕ ꯊꯣꯔꯛꯀꯦꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄꯒ ꯁꯅꯥꯗꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯁꯤꯟꯊꯔꯤꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯂꯒ ꯀꯞꯄ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯙꯅꯟꯖꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯁꯨ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯏꯄꯥꯒꯤ ꯁꯅꯥ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯃꯄꯥꯗ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯖꯩ ꯕꯥꯖꯦ ꯔꯤꯄꯣꯔꯠ ꯄꯤꯕ ꯑꯉꯥꯡ ꯆꯪꯈꯤꯕꯅꯤ ꯍꯩ ꯗꯣꯛꯇꯔꯅ ꯇꯣꯝꯕꯤꯒꯤꯁꯤꯕꯨ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯗꯦꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯆꯥꯅ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯂꯦꯞꯂꯝꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗ ꯎꯕꯁꯦ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯦ ꯑꯗꯨꯅꯅꯤ ꯑꯩꯁꯨꯅꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯎꯕꯁꯤ ꯅꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯈꯤꯕꯅꯤ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯥ ꯍꯥꯏꯗꯨꯅꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯎꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯗꯣ ꯃꯥꯒꯤ ꯃꯇꯧꯗ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏ ꯀꯞꯀꯅꯨ ꯇꯥꯏꯕꯪ ꯃꯄꯨ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯞꯀꯗꯣꯏꯅꯣ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯅ ꯊꯥꯖꯕ ꯂꯩ ꯍꯧꯖꯤꯛꯁꯨ ꯏꯁꯨ ꯀꯔꯤꯝꯇ ꯇꯧꯍꯧꯗ꯭ꯔꯕꯅꯤ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯅꯦ ꯏꯁꯨꯒꯤꯗꯃꯛ ꯑꯆꯪꯕ ꯄꯩꯁꯥ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯃꯥ ꯐꯒꯠꯇꯕ ꯌꯥꯗꯕꯅꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡꯗ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯕꯥꯁꯤ ꯃꯗꯨꯒꯤ ꯆꯩꯊꯦꯡꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯙꯅꯟꯖꯣꯏ ꯃꯆꯥꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯗꯦꯁꯦ ꯊꯧꯅꯥ ꯂꯩꯗꯨꯅꯁꯨ ꯂꯥꯛꯂꯤ ꯉꯁꯤꯁꯨꯅꯦ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦꯅꯦ ꯕꯥꯁꯤ ꯑꯩꯃꯨꯛ ꯄꯪꯕ ꯅꯨꯄꯤꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏꯀꯣ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯁꯤꯕꯣ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ ꯊꯣꯡꯖꯤꯟ ꯃꯄꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯗꯦ ꯄꯪꯂꯥꯞ ꯂꯥꯞꯇꯕꯤ ꯑꯁ꯭ꯋꯥꯏꯗ ꯁꯥꯔꯨꯁꯤ ꯁꯅꯥ ꯊꯣꯡꯖꯤꯟꯔꯣꯝꯗ ꯌꯦꯡꯂꯒ ꯇꯣꯝꯕꯤ ꯃꯊꯟꯇ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯕꯥꯁꯤ ꯑꯩꯅ ꯃꯐꯝ ꯈꯪꯅ ꯁꯤꯟꯅꯔꯝꯃꯕꯅꯤꯅꯦ ꯇꯥꯎꯃꯩꯒꯤꯗ ꯍꯦꯛ ꯂꯥꯛꯄ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯄꯥꯈꯪ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯕꯥꯁꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯉꯥꯡ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯁꯛꯐꯝꯗꯨ ꯏꯁꯨꯗ ꯎꯍꯟꯅꯤꯡꯗꯦ ꯃꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯗꯣꯏꯗꯨ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯔꯗꯨꯅ ꯑꯅꯤꯃꯛ ꯃꯇꯦꯛ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯎꯔꯦꯗꯣ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯍꯧꯁꯥꯒꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯅꯤꯃꯛ ꯄꯣꯛ ꯑꯉꯧꯕ ꯆꯨꯕꯥꯗ ꯍꯧꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯙꯅꯟꯖꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯨꯉꯩꯒꯤ ꯄꯥꯈꯪ ꯄꯨꯡꯀꯛꯀꯤ ꯁꯛꯐꯝꯗꯨ ꯑꯣꯏꯅ ꯎꯔꯝꯃꯤ ꯁꯅꯥ ꯃꯈꯣꯏꯕꯨ ꯎꯔꯗꯨꯅ ꯕꯥꯖꯤ ꯍꯜꯂꯁꯤ ꯑꯣ ꯃꯈꯣꯏ ꯑꯅꯤ ꯎꯕꯒꯤꯔ ꯅꯪꯅ ꯀꯞꯂꯝꯃꯤꯁꯦ ꯀꯥꯎꯔꯒꯦ ꯈꯟꯈ꯭ꯔꯕ ꯑꯩꯒꯤ ꯏꯔꯥꯜꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯅꯨꯃꯤꯠꯇꯨꯗ ꯏꯄꯥꯒꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯂꯧꯕ ꯆꯠꯈꯤꯕꯅꯤ ꯂꯥꯛꯄꯒ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯍꯨꯠꯇ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯅꯆꯥꯁꯨ ꯋꯥꯈꯜ ꯑꯅꯤ ꯁꯨꯔꯝꯂꯣꯏꯗꯕꯅꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯕ ꯈꯨꯗꯤꯡꯃꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯅꯆꯥꯅ ꯀꯔꯤ ꯀꯔꯝꯕ ꯇꯤꯊ꯭ꯔꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯣꯟꯊꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅꯤꯗ ꯃꯄꯥ ꯃꯆꯥꯅ ꯉꯥꯏꯍꯥꯛꯇꯨ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯎꯔꯝꯕꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨꯅ ꯍꯦꯛ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦꯗꯣ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯄꯜ ꯂꯩꯇꯕ ꯃꯩꯔꯥꯕꯗꯨ ꯙꯅꯟꯖꯣꯏ ꯎꯔꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯕꯥꯖꯤ ꯙꯅꯟꯖꯣꯏ ꯄꯤꯔꯣꯏꯅꯕ ꯃꯤꯁꯅꯥ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯍꯩ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤ ꯇꯥꯕꯁꯦ ꯅꯧꯍꯧꯅꯅ ꯅꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯍꯜꯂꯤꯅꯦ ꯅꯤꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯝꯕꯅꯤ ꯇꯧꯃꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯩꯔꯥꯕ ꯂꯥꯛꯑꯒ ꯕꯥꯖꯤꯗ ꯇꯝꯂꯛꯇ꯭ꯔꯤꯕ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯇꯧꯃꯩꯁꯨ ꯍꯧꯒꯠꯂꯛꯂꯒ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯕꯥꯖꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯦꯞꯂꯔꯦꯗꯅ ꯃꯩꯔꯥꯕ ꯃꯥꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯩ ꯁꯤꯗꯩꯗꯤ ꯕꯥꯖꯤ ꯅꯤꯄꯥꯒꯩꯒ ꯁꯨꯡꯂꯥꯞ ꯂꯥꯞꯅꯔꯔꯣꯏꯗ ꯑꯗꯨꯅꯤ ꯇꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤ ꯀꯥꯏꯅꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯕꯥꯖꯤ
ꯁꯨꯡꯀꯥꯏ ꯀꯥꯏꯅꯔꯔꯣꯏ ꯀꯨꯏꯔꯦꯗ ꯏꯆꯥꯒꯤ ꯃꯄꯥꯎ ꯇꯥꯗꯕ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯊꯕꯛꯇꯣ ꯂꯥꯏꯕꯛ ꯐꯕꯅ ꯄ꯭ꯔꯃꯣꯁꯟ ꯈꯔꯗꯤ ꯐꯪꯖꯔꯦ ꯕꯥꯖꯤ ꯄꯥꯎꯗ ꯀꯩꯗ ꯅꯪꯒꯤ ꯃꯤꯡ ꯌꯥꯝꯅ ꯊꯦꯡꯅꯩ ꯅꯁꯨ ꯅꯨꯄꯥ ꯅꯨꯄꯤꯁꯨ ꯂꯩꯔꯦ ꯃꯄꯥꯟꯂꯝꯗ ꯂꯩꯈꯤ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯕꯥꯖꯤꯒꯤꯗ ꯄꯨꯔꯛꯈꯤ ꯑꯣ ꯏꯆꯥ ꯇꯧꯃꯩꯗꯒ ꯃꯌꯨꯝ ꯄꯥꯟꯖꯔꯝꯂꯗꯤ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯕ ꯏꯁꯨ ꯎꯕ ꯐꯪꯂꯗꯧꯅꯤꯀꯣ ꯁꯅꯥ ꯁꯣꯟꯊꯥꯡꯅꯅ ꯕꯥꯖꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛ ꯍꯥꯏꯕ ꯑꯃ ꯂꯩ ꯕꯥꯖꯤ ꯍꯟꯗꯛ ꯃꯇꯥꯡꯗꯗꯤ ꯑꯩ ꯅꯤꯄꯥꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯝꯂꯤꯕꯅꯤ ꯙꯅꯟꯖꯣꯏ ꯈꯪꯅꯤꯡꯅ ꯃꯥꯅ ꯀꯔꯤ ꯈꯨꯝꯂꯕ ꯍꯧꯖꯤꯛꯃꯛ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯍꯥꯏꯗꯦ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯝ ꯊꯥꯔꯤꯕꯅꯤ ꯑꯋꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯔꯣꯏꯅ ꯑꯁ ꯇꯣꯛꯎꯕꯅꯤꯄꯥ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯗꯤ ꯁꯨꯡꯇꯣꯛ ꯇꯣꯛꯂꯔꯣꯏ ꯏꯁꯨ ꯅꯨꯄꯤ ꯁꯣꯛꯂꯤꯌꯦ ꯑꯗꯨꯒꯤ ꯇꯥꯎꯃꯩꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯂꯥꯛꯑꯝꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯒ꯭ꯔꯨꯞꯇ ꯄꯥꯎ ꯄꯤꯔꯛꯑꯦ ꯑꯦꯁꯥꯏꯗꯨꯅꯁꯨ ꯅꯤꯄꯥꯒ ꯄꯨꯟꯅ ꯆꯠꯂꯦꯅ ꯄꯥꯎ ꯄꯤꯔꯛꯄ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯁꯥ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯤ ꯄꯨꯂꯤꯁ ꯑꯃꯁꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯥꯛꯈꯤ FIRꯒꯁꯨ ꯄꯜꯍꯧꯋꯤꯅꯦ ꯇꯥꯎꯃꯩꯅ ꯑꯣꯏꯅ ꯕꯥꯖꯤ ꯀꯩꯅꯣ ꯈꯔ ꯍꯪꯅꯤꯅ ꯍꯥꯏꯕꯅꯤ ꯅꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯄꯥꯈꯪꯗꯨꯁꯨ ꯌꯥꯎꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯏꯁꯨꯕꯨ ꯁꯪꯍꯧꯕꯅꯤ ꯃꯩꯔꯥꯕ ꯄꯥꯈꯠꯅ ꯅꯨꯄꯥ ꯑꯅꯤꯒ ꯀꯃꯥꯏꯅ ꯂꯩꯍꯧꯍꯜꯂꯤꯅꯣ ꯇꯥꯎꯃꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯉꯁꯥꯏ ꯀꯦꯁꯀꯤ ꯍꯥꯏꯕꯗꯨꯅꯤ ꯃꯩꯔꯥꯕ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯑꯗꯨꯗꯤ ꯐꯖꯅ ꯔꯤꯄꯣꯔꯠ ꯂꯧꯖꯔꯁꯅꯤ ꯅꯪꯁꯨ ꯆꯪꯂꯨꯁꯤꯗꯅ ꯏꯁꯨ ꯅꯨꯄꯤꯒꯁꯨ ꯃꯁꯛ ꯈꯪꯅꯧꯋꯣ ꯑꯆꯥꯟꯕ ꯃꯔꯨꯞꯇ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯏ ꯂꯨꯛꯊꯕꯗꯒꯤ ꯅꯣꯡꯈꯠꯅꯤ ꯈꯪꯈꯤꯗ꯭ꯔꯕꯤ ꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯁꯤꯒꯦ ꯈꯜꯂꯤꯉꯩ ꯇꯥꯎꯃꯩꯅ ꯕꯥꯖꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯅ ꯆꯪꯉꯛꯑꯒꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯪꯕꯗꯤ ꯁꯅꯥꯅ ꯑꯣꯏꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯕꯥꯖꯤ ꯄꯦꯁꯦꯟ ꯎꯅꯕ ꯂꯥꯛꯄ ꯃꯤ ꯌꯥꯝꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯅ ꯁꯣꯏꯗꯅ ꯋꯥ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯎꯃꯩꯒꯤ ꯃꯐꯝꯗꯗꯤ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯔꯪꯅꯕ ꯃꯔꯨꯞꯇꯨ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯦꯝꯕꯤ ꯗꯥ ꯃꯩꯔꯥꯕ ꯑꯉꯥꯡ ꯁꯣꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯐꯝꯕꯨꯗꯤ ꯈꯪꯂꯝꯃꯣꯏ ꯈꯪꯏ ꯑꯗꯨꯃꯥꯏꯅꯅꯤ ꯗꯥ ꯃꯩꯔꯥꯕ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯏꯊꯧ ꯅꯠꯇꯅ ꯏꯊꯧ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯂꯧꯒꯗꯣꯏꯔꯣ ꯗꯥ ꯃꯩꯔꯥꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯗꯤ ꯕꯥꯖꯤꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯪꯁꯤ ꯊꯃꯣꯏꯗꯤ ꯋꯥꯈꯜ ꯀꯟꯕ ꯅꯨꯄꯤꯅꯤ ꯇꯥꯎꯃꯩ ꯃꯩꯔꯥꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯅꯤꯄꯥ ꯃꯩꯔꯥꯕ ꯍꯥꯟꯅꯒꯨꯝ ꯐꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯎꯔꯪꯅꯅ ꯋꯥ ꯉꯥꯡꯕꯗꯗꯤ ꯈꯣꯜ ꯍꯧꯔꯞ ꯇꯧꯕ ꯍꯦꯟꯖꯤꯜꯂꯝꯃꯤ ꯅꯪꯃꯁꯨ ꯀꯅꯥ ꯀꯤꯔꯤꯅꯣ ꯀꯅꯥꯝ ꯀꯤꯗꯦꯕ ꯀꯅꯥꯕꯨ ꯏꯆꯥ ꯇꯧꯃꯩꯅ ꯀꯤꯔꯨꯅꯤ ꯍꯥꯏꯒꯦ ꯂꯦꯝꯕꯤ ꯊꯃꯣꯏ ꯀꯟꯕ ꯁꯥꯕꯁꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯕꯅꯤ ꯑꯩꯒꯤ ꯋꯥꯅꯤꯀꯣ ꯅꯤꯄꯥꯗ ꯑꯩꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯀꯟꯕ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥ ꯅꯤꯡꯁꯤꯡꯗꯕꯗꯤ ꯌꯥꯎꯈꯤꯗꯦ ꯑꯩꯅꯁꯨ ꯅꯪ ꯅꯤꯡꯁꯤꯡꯉꯤ ꯅꯤꯄꯥ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯆꯥꯝꯃꯔꯛ ꯀꯥꯎꯒꯦ ꯈꯜꯂꯕ ꯅꯤꯡꯁꯤꯡꯕ ꯆꯥꯝꯃꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯍꯟꯕꯅꯤ ꯑꯍꯦꯟꯕ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯀꯞꯍꯜꯂꯦꯗꯣ ꯁꯅꯥ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯑꯩ ꯃꯇꯝ ꯑꯃꯗ ꯗꯥ ꯃꯩꯔꯥꯕꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯏꯆꯥꯁꯥ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯣꯟꯅ ꯁꯥꯔꯁꯤꯔꯥ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯕꯥꯖꯤ ꯂꯦꯝꯕꯤꯅ ꯑꯩꯒꯤ ꯃꯔꯨꯞꯇ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯉꯁꯤꯁꯨ ꯇꯥꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁ ꯅꯤꯄꯥ ꯌꯥꯔꯦꯕ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯄꯥꯡꯗꯕ ꯅꯇꯧꯁꯦ ꯉꯁꯤꯁꯨ ꯍꯣꯡꯉꯝꯗ꯭ꯔꯤ ꯑꯩꯗꯤ ꯑꯩꯅꯤ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯀꯨꯃꯣꯟ ꯑꯃꯗꯒꯤ ꯀꯨꯃꯣꯟ ꯑꯃ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤꯕ ꯅꯪꯁꯦ ꯂꯦꯝꯕꯤꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦ ꯗꯥ ꯃꯩꯔꯥꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯩꯅ ꯆꯥꯎꯅ ꯂꯥꯟꯈꯤꯕꯅ ꯑꯩꯁꯨ ꯉꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯃꯄꯣꯛꯇꯅꯤ ꯍꯤꯡꯂꯤꯁꯦ ꯏꯄꯥꯒꯤ ꯁꯅꯥ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤ ꯏꯆꯥꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤꯔꯝꯕꯒꯤ ꯂꯃꯟꯁꯤꯇꯪꯗꯤ ꯁꯤꯡꯕꯒꯤ ꯇꯟꯖꯥ ꯄꯤꯕꯤꯌꯨ ꯃꯁꯤꯅ ꯂꯪꯖꯔꯨꯕ ꯏꯔꯥꯜꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯄ ꯁꯛꯆꯈꯤ ꯃꯤꯀꯨꯞꯁꯤ ꯐꯥꯎ ꯅꯁꯥꯒꯤꯗ ꯈꯟꯕ ꯄꯥꯞ ꯀꯣꯛꯅꯤꯡꯕꯒꯤ ꯋꯥꯉꯥꯡ ꯇꯥꯎꯃꯩ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯄꯥꯞꯄꯨ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦꯗ ꯅꯤꯄꯥ ꯅꯈꯨꯠꯅ ꯄꯥꯏꯕ ꯂꯣꯅꯤ ꯑꯩꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯤꯔꯤꯕꯗꯨꯅꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯉꯥꯏꯒꯅꯤ
ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯂꯩꯔꯤꯁꯦ ꯏꯇꯥ ꯃꯆꯥꯗꯣ ꯃꯊꯟꯇ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯍꯩꯅꯔꯝꯗꯕꯁꯨ ꯌꯥꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯨꯆꯣ ꯙꯥꯃꯩꯔꯥꯕꯒ ꯇꯥꯃꯣꯒꯁꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤ ꯇꯣ ꯑꯗꯨ ꯍꯥꯏꯌꯨꯗꯅ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯃꯤ ꯆꯪꯕ ꯌꯥꯕ ꯌꯥꯗꯕꯗꯣ ꯑꯩꯅ ꯄꯥꯎ ꯂꯣꯏꯅ ꯐꯥꯎꯗꯣꯛꯄ ꯉꯝꯃꯤ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯍꯜꯂꯨꯗꯕ ꯌꯥꯔꯣꯏꯅꯦ ꯅꯤꯄꯥ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯇꯧꯗ ꯉꯁꯤꯗꯤꯅꯦ ꯑꯩꯅ ꯑꯍꯥꯏꯕ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯇ ꯂꯩꯍꯧꯕꯒꯤ ꯃꯊꯥꯗꯨꯁꯨ ꯅꯪ ꯀꯩꯁꯨ ꯁꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯗꯣ ꯍꯧꯈꯤꯕꯗ ꯃꯆꯥꯅꯨꯄꯤꯅ ꯁꯣꯏ ꯈꯪꯂꯤꯕ ꯙꯅꯟꯖꯣꯏꯅꯤ ꯉꯁꯤꯁꯨ ꯃꯆꯥꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯗꯦ ꯇꯥꯎꯃꯩꯅ ꯆꯦꯟ ꯆꯣꯡꯖꯗꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯨ ꯀꯣꯏꯗꯅꯕ ꯃꯑꯣꯡꯗ ꯁꯤꯟꯕꯗꯨ ꯈꯛꯅꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯉꯥꯏꯍꯥꯛ ꯃꯈꯥ ꯇꯥꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯔꯨꯝ ꯃꯅꯨꯡꯗꯅ ꯑꯅꯥꯕ ꯁꯦꯟꯅꯧ ꯍꯥꯏꯅ ꯊꯝꯂꯝꯕ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯗꯣ ꯂꯥꯛꯄ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯝ ꯀꯤꯔꯨꯅꯨ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨꯅꯦ ꯑꯩꯅ ꯃꯥꯕꯨ ꯀꯟꯈꯠꯂꯣ ꯅꯕꯥꯅꯤ ꯎꯅꯕꯗ ꯃꯥꯅ ꯀꯩꯀꯩꯗꯤ ꯍꯥꯏꯔꯝꯃꯤ ꯊꯤꯅ ꯆꯩꯔꯝꯃꯤꯔꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯁ ꯑꯩ ꯑꯗꯨꯝꯕ ꯑꯝꯇ ꯇꯧꯗꯦꯃꯤ ꯑꯗꯨꯗꯤ ꯅꯤꯇꯤꯅ ꯃꯤꯒꯤ ꯒꯥꯔꯤꯗ ꯊꯣꯝꯖꯤꯟꯅꯩꯁꯤ ꯀꯩꯒꯤꯅꯣ ꯅꯤꯇꯤꯅ ꯑꯣꯏꯅ ꯏꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯒ ꯊꯧꯔꯛꯄꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗ꯭ꯔꯤ ꯑꯩꯁꯨ ꯌꯨꯝ ꯌꯧꯕꯒ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯒꯦꯅ ꯀꯣꯜꯗꯤ ꯇꯧꯖꯕꯅꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯣꯐ ꯂꯩ ꯍꯥꯏꯗꯣ ꯑꯩꯒꯤ ꯐꯣꯟꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯇꯥꯍꯧꯔꯝꯃꯅꯤ ꯐꯣꯟꯒꯤ ꯋꯥꯕꯨ ꯑꯃꯃꯨꯛ ꯂꯩꯔ ꯂꯣꯏꯔꯦ ꯅꯪ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕꯅꯤꯅ ꯈꯤꯇꯪꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯔꯤꯅꯤ ꯀꯥꯏ ꯃꯄꯥꯗꯅꯣ ꯐꯣꯠꯂꯤꯕꯣ ꯑꯁ ꯌꯥꯔꯦꯍꯦ ꯌꯦꯡꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯅꯪ ꯁꯨꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯪꯕꯩ ꯗ꯭ꯌꯨꯇꯤꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯅ ꯇꯥꯍꯟꯕ ꯇꯥꯔꯤ ꯂꯥꯛꯄꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯇꯤꯗꯣ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯕꯅꯤ ꯑꯩ ꯉꯁꯤꯃꯛ ꯗꯤꯆꯥꯔꯖ ꯇꯧꯅꯕ ꯑꯗꯨꯝ ꯍꯥꯏꯅꯍꯟꯒꯦ ꯀꯥꯔꯟ ꯉꯥꯡꯉꯤꯅꯦ ꯃꯥꯏꯁꯦ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃ ꯁꯪꯉꯒ ꯂꯩꯔꯦꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯋꯥꯔꯤꯅꯈꯤꯅꯤ ꯍꯌꯦꯡ ꯗꯤꯆꯥꯔꯖ ꯃꯇꯝꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯈꯣꯏꯗ ꯑꯣꯏꯅ ꯄꯨꯕ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯁꯤ ꯅꯕꯥꯅꯤꯒꯤ ꯐꯅꯕꯅꯦꯃꯤ ꯔꯥꯖꯕꯤꯔ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯑꯁ ꯀꯥꯏꯗꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯣ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯐꯣꯠꯈꯤꯕ ꯃꯄꯥꯗꯣ ꯌꯥꯝ ꯅꯥꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯄꯦꯟꯀꯤꯂꯔꯒꯤ ꯃꯌꯥꯛꯅ ꯑꯗꯨꯃꯛꯇꯤ ꯐꯥꯎꯗ꯭ꯔꯤ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯅꯪꯅ ꯅꯥꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯄ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯒꯦꯀꯣ ꯃꯥꯅ ꯊꯣꯛꯀꯦ ꯇꯧꯕꯒ ꯅꯤꯇꯤꯒꯤ ꯄꯥꯎ ꯇꯥꯔꯗꯨꯅ ꯂꯇꯥꯅ ꯍꯪꯕ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯦꯗꯣ ꯏꯍꯦ ꯊꯦꯡꯒꯥꯏꯅꯔꯝꯅꯤꯗ ꯌꯥꯅꯤ ꯗꯣꯛꯇꯔ ꯆꯪꯕꯤꯔꯣ ꯇꯍꯥ ꯅꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯅꯤ ꯔꯨꯝꯗꯨꯗ ꯔꯥꯖꯕꯤꯔꯁꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗꯨꯗ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛꯇꯨ ꯃꯃꯤꯠ ꯌꯥꯎꯅ ꯅꯣꯛꯂꯛꯂꯤ ꯏꯕꯦꯝꯃ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯅꯤꯇꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯕ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ ꯅꯪ ꯁꯣꯛꯑꯒ ꯄꯨꯈꯠꯂꯛꯑꯦꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯍꯪꯕ ꯆꯪꯅꯔꯛꯑꯅꯤ ꯑꯁ ꯑꯩꯒꯤ ꯐꯤꯕꯝꯁꯤꯒ ꯑꯣꯟꯊꯣꯡ ꯏꯀꯥꯏꯔꯦꯗ ꯂꯇꯥ ꯑꯥꯔꯕꯤ ꯔꯣꯝꯗ ꯌꯦꯡꯉꯛꯑꯒ ꯑꯩꯅ ꯆꯤꯡꯅꯔꯛꯄꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯦꯅ ꯅꯪꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯅꯦꯀꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦꯕ ꯍꯥꯏ ꯍꯦꯟꯁꯝ ꯅꯪ ꯑꯩꯒꯤ ꯏꯇꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯠꯇ꯭ꯔꯣ ꯂꯥꯛꯄꯅ ꯑꯣꯏꯅ ꯋꯥꯍꯪꯗꯣ ꯃꯥꯏ ꯃꯀꯨꯕꯣꯛ ꯊꯣꯛꯄꯅꯤ ꯅꯣꯟꯊꯈꯤꯕ ꯃꯃꯥꯏꯁꯦ ꯅꯣꯟꯈꯠꯂꯛꯀꯅꯤ ꯊꯥꯖꯗꯦ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯩꯁꯨ ꯃꯌꯥꯝꯗꯧꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯤꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠꯁꯦ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯇꯞꯅ ꯍꯥꯏꯌꯨꯕ ꯄꯨꯄꯥ ꯍꯣꯏ ꯆꯪꯉꯛꯄ ꯃꯄꯥ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯀꯤꯕ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯅꯪꯅ ꯑꯉꯥꯡ ꯁꯥꯗꯅ ꯂꯩꯕꯩ ꯃꯊꯧ ꯇꯥꯗꯤꯌꯦ ꯂꯥꯛꯄꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯅꯍꯥꯟꯗꯩ ꯑꯩꯅ ꯅꯨꯄꯤꯔꯣꯝ ꯁꯥꯏꯠꯇꯒꯤ ꯏꯟꯁꯤꯟꯕꯤꯕ ꯌꯥꯕ ꯃꯤ ꯑꯃ ꯊꯤꯔꯝꯕꯁꯤ ꯆꯞ ꯆꯥꯅ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦꯅꯦ ꯕ꯭ꯔꯣ ꯅꯪ ꯕꯦꯕꯤꯗ ꯍꯥꯏꯗꯣꯛꯎꯔꯥ ꯑꯣꯍꯣ ꯅꯪꯅ ꯍꯥꯏꯗꯣꯏꯔꯣ ꯍꯥꯏꯁꯦ ꯁꯣꯝꯁꯦ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯕ ꯑꯁ ꯋꯥꯔꯤꯁꯦ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯗꯣꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯀꯥꯒꯤ ꯀꯩ ꯍꯥꯏꯒꯦ ꯃꯥꯏꯟ ꯌꯣꯔ ꯑꯣꯟ ꯕꯤꯖꯤꯅꯦꯁ ꯕ꯭ꯔꯣ ꯑꯁ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯣ ꯅꯣꯏ ꯏꯃꯥꯒ ꯄꯨꯄꯥꯒꯁꯨꯅꯦ ꯃꯄꯥꯜꯗ ꯑꯍꯜ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯍꯧꯕꯅꯤ ꯅꯤꯇꯤ ꯈꯪꯅꯤꯡꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯂꯥꯛꯄꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ ꯑꯣ ꯉꯁꯥꯏꯗꯩ ꯑꯩꯅ ꯃꯁꯛ ꯎꯈ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗꯨꯗ ꯊꯥꯏꯅ SP ꯑꯣꯏꯅ ꯄꯨꯔꯝꯕ ꯁꯔ ꯃꯩꯔꯥꯕ ꯑꯣꯏꯗꯣꯏꯅꯤ ꯔꯥꯖꯕꯤꯔꯁꯨ ꯄꯜꯂꯛꯂꯤ ꯃꯩꯔꯥꯕꯕ ꯂꯥꯛꯄ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯗꯨꯅ ꯑꯗꯨꯗꯤ ꯀꯀꯥꯒꯤ ꯆꯨꯍꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯃꯃꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯣꯏꯔꯝꯃꯅꯤ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯎꯕ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯃꯕ ꯅꯤꯇꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯛꯑꯒ ꯃꯥꯅ ꯈꯪꯂꯤꯕ ꯃꯤꯁꯛꯇꯨꯔꯥ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ
ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯝꯃꯤ. ꯏꯁ, ꯔꯨꯝꯁꯤꯗ ꯃꯤ ꯃꯔꯤꯗ ꯂꯩꯕꯁꯤꯗ ꯅꯕꯥꯅꯤꯅ ꯏꯪꯒꯤꯠ ꯄꯤꯅꯩꯕ, ꯍꯥ? ꯌꯥꯝ ꯍꯩꯕ꯭ꯔꯣ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯕ? ꯑꯁ, ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯅꯣꯃꯤ. ꯅꯨꯄꯤ, ꯅꯪ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯒ ꯇꯨꯝꯍꯜꯂꯨꯔꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯝꯕꯒꯤ. ꯁꯥꯎꯔꯅꯨ, ꯑꯩꯈꯣꯏꯅ ꯇꯤꯟꯅꯕ ꯈꯔ ꯊꯦꯡꯍꯧꯔꯦ, ꯑꯗꯨꯅꯅꯤ. ꯑꯅꯥꯕ ꯍꯪꯕꯒ ꯂꯥꯏꯔꯤ. ꯅꯪꯅꯦ ꯍꯦꯛ ꯗꯤꯆꯥꯔꯖ ꯇꯧꯕꯒ ꯍꯟꯇꯛ ꯃꯇꯥꯡꯁꯤꯗ ꯆꯞ ꯆꯥꯔꯦ ꯂꯨꯍꯣꯡꯍꯧꯔꯣ. ꯀꯩꯅꯣ, ꯑꯩꯈꯣꯏ ꯄꯦꯄꯦ ꯍꯣꯡꯗ꯭ꯔꯤꯌꯦ. ꯀꯩꯝ ꯀꯥꯏꯗꯦ, ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯁꯨ ꯃꯆꯦꯅ ꯑꯗꯨꯝ ꯍꯥꯟꯅ ꯍꯣꯡꯒꯗꯧꯅꯤ. ꯁꯤꯗꯤꯅꯦ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ. ꯅꯪꯗ ꯆꯦꯟꯁꯤꯜꯂꯣ. ꯕ꯭ꯔꯣ, ꯑꯩꯈꯣꯏꯗ ꯊꯩꯁꯤꯀꯣ. ꯑꯁ, ꯀꯔꯟ ꯇꯥꯏꯌꯦ ꯅꯪꯅꯁꯨ. ꯁꯤꯗ ꯍꯦꯛ ꯆꯥꯟꯁ ꯂꯧꯍꯧꯗ꯭ꯔꯕ ꯅꯕꯥꯅꯤ ꯑꯗꯨꯝ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪ ꯇꯥꯕꯅꯤ. ꯔꯥꯖꯕꯤꯔ ꯅꯨꯄꯤꯗꯨꯒꯤ ꯄꯥꯈꯠꯄ ꯃꯑꯣꯡꯗꯨꯗ ꯑꯅꯥꯕꯁꯦ ꯅꯥꯐꯝꯒ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ. ꯂꯥꯛꯄ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥꯏꯗꯨ ꯄꯥꯏꯔꯝꯃꯤ, ꯃꯈꯨꯠ ꯌꯦꯠꯇꯨꯅ. ꯁꯦ, ꯁꯣꯝꯗ ꯑꯝꯇ ꯂꯩꯊꯣꯛꯑꯁꯤ, ꯁꯣꯝꯗ ꯑꯃꯨꯛ. ꯀꯩꯅꯣ, ꯉꯥꯎꯔꯕꯣ? ꯅꯪꯒꯤ ꯃꯥꯏꯁꯦ ꯀꯀꯥ ꯇꯧꯃꯩꯒ ꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅꯅꯦ ꯂꯤꯆꯠ ꯁꯥꯖꯠꯁꯨꯅꯦ ꯈꯔ ꯃꯥꯟꯅꯔꯞ ꯇꯧꯔꯤꯁꯦ. ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯊꯧꯅꯥ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯏ ꯍꯥꯏꯅꯕꯗꯣ, ꯑꯩꯒꯤꯁꯨ ꯑꯗꯨꯅꯤ, ꯀꯀꯥꯒ ꯆꯞ ꯃꯥꯟꯅꯩ. ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯅꯨꯡꯁꯤꯅꯔꯤ ꯃꯌꯥꯝꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ, ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯩꯗꯥ ꯍꯥꯏꯕꯗꯨꯅꯤ. ꯂꯇꯥ ꯃꯃꯥꯟꯅꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯔꯁꯀꯤ ꯃꯍꯨꯠꯇ ꯑꯩꯅ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄꯅ ꯐꯗꯣꯏꯖꯥꯠꯂꯣ? ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯁꯨ ꯐꯪꯒꯅꯤ. ꯑꯁ, ꯅꯪꯁꯨꯕ. ꯏꯀꯥꯏꯔꯤꯅꯦꯅꯅꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯁꯤꯠꯁꯦ ꯅꯪꯅ ꯁꯨꯔꯨ ꯅꯩꯕꯗ ꯒꯨꯔꯨ ꯇꯥꯒꯗꯧꯔꯤ ꯏꯕꯦꯝꯃ. ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯌꯦꯡꯍꯩꯗ꯭ꯔꯦ. ꯅꯔꯁ ꯑꯃ ꯀꯧꯔꯒꯅꯦ ꯁꯤꯜꯍꯟꯗ ꯌꯥꯔꯔꯣꯏ. ꯃꯥꯅ ꯉꯥꯡꯕ ꯂꯣꯏꯔꯛꯄꯗ ꯃꯃꯥꯒ ꯃꯙꯧꯒ ꯆꯪꯉꯛꯄ ꯃꯄꯥ ꯇꯥꯔꯗꯨꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯦꯗꯣ. ꯙꯅꯟꯖꯣꯏ ꯈꯪꯅꯤꯡꯅ, ꯏꯕꯦꯝꯃ, ꯀꯩꯗꯧꯕ ꯌꯥꯎꯔꯦꯕ? ꯅꯤꯇꯤꯗꯤ ꯃꯄꯨꯕꯣꯛ ꯆꯪꯂꯛꯄꯗ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯕꯅꯤ. ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯒ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯦ. ꯑꯥꯔꯕꯤꯁꯨ ꯆꯞ ꯃꯥꯟꯅꯩ. ꯙꯅꯟꯖꯣꯏ ꯎꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ. ꯂꯇꯥꯅ ꯍꯩꯅ ꯁꯤꯡꯅ, ꯅꯔꯁ ꯑꯃꯗꯤ ꯂꯦꯡꯗꯕꯤꯗ ꯂꯩꯅꯕ ꯁꯤꯟꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯤ ꯄꯨꯄꯨ. ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯀꯧꯔꯛꯑꯣ ꯍꯥꯏꯔꯝꯃꯤ. ꯍꯤꯗꯥꯛ ꯆꯥꯗꯧꯕ ꯀꯥꯞꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯅ ꯆꯪꯉꯛꯀꯦꯅ ꯍꯥꯏꯍꯧꯏ. ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯔꯛꯄꯅꯤ. ꯏꯕꯦꯝꯃꯒꯤ ꯗ꯭ꯌꯨꯇꯤ ꯇꯣꯏꯅ ꯄꯨꯜꯂꯦ ꯍꯥꯏꯕ ꯏꯃꯥꯟꯅꯕꯤꯗꯨꯔꯣ? ꯃꯥꯅꯦ ꯏꯃꯥ, ꯉꯁꯥꯏꯅ ꯑꯩꯁꯦ ꯂꯥꯛꯄ ꯌꯥꯔꯕꯅꯤ, ꯑꯁꯣꯝꯗꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯀꯦꯁ ꯑꯃ ꯄꯥꯏꯔꯨꯔꯕ. ꯀꯥꯏꯗꯦꯗ. ꯏꯆꯥꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯔꯤꯁꯦ ꯁꯤꯅ ꯐꯔꯤ. ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯎꯕꯗ ꯑꯩꯗꯤ ꯑꯅꯥꯕꯁꯦ ꯃꯁꯥꯒ ꯀꯟꯈꯠꯂꯝꯗꯣꯏ ꯃꯥꯜꯂꯤ. ꯍꯥꯏꯗꯤ ꯈꯪꯅꯕ ꯃꯌꯥꯝ ꯂꯩꯕꯁꯤ ꯋꯥꯈꯜ ꯁꯣꯟꯊꯗꯦꯗꯅ. ꯏꯕꯨꯡꯉꯣꯁꯤꯗꯤ ꯁ꯭ꯇꯦꯁꯟꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯒꯤ ꯂꯥꯛꯄꯅꯤ, ꯑꯃꯁꯤꯅ... ꯋꯥꯍꯩꯗꯨ ꯍꯥꯏꯕꯒ ꯉꯥꯏꯍꯥꯛ ꯃꯈꯥ ꯇꯥꯗꯅ ꯇꯨꯃꯤꯟ ꯂꯩ. ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯤ. ꯑꯩꯈꯣꯏꯒ ꯌꯥꯝ ꯅꯛꯅꯕ ꯃꯤꯁꯛꯅꯤ. ꯂꯇꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯣꯏ ꯄꯨꯄꯨ, ꯑꯩꯁꯨ ꯃꯥꯜꯂꯝꯃꯤꯅꯦ. ꯙꯅꯟꯖꯣꯏ ꯑꯥꯔꯕꯤꯔꯣꯝꯗ ꯌꯦꯡꯉꯒ, ꯕꯨꯡꯉꯣ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯗꯧꯕ ꯂꯩꯀꯣ. ꯅꯤꯇꯤ ꯋꯥꯈꯜꯗꯅ, ꯑꯁ, ꯑꯩ ꯅꯥꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ. ꯈꯔ ꯊꯨꯅ ꯗꯤꯆꯥꯔꯖ ꯇꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ. ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯃꯥꯜꯂꯤ. ꯔꯥꯖꯕꯤꯔ ꯏꯄꯥ ꯄꯥꯈꯠꯅ, ꯍꯣꯏ ꯌꯥꯏ, ꯍꯧꯖꯤꯛ ꯁꯥꯁꯤꯔꯥ? ꯍꯧꯖꯤꯛꯃꯛ ꯅꯠꯇꯦꯗ. ꯁꯅꯥꯅ ꯑꯣꯏꯅ ꯃꯔꯛ ꯊꯠꯂꯤ. ꯏꯃꯥ ꯑꯃꯨꯛ ꯁꯪꯕꯤꯍꯧꯔꯒꯦ. ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯑꯒꯅꯦ ꯆꯥꯔ ꯀꯣꯐꯤꯔ ꯑꯃ ꯊꯛꯎꯔꯣ, ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ. ꯂꯇꯥꯁꯨ ꯀꯥꯔꯟ ꯇꯥꯅ, ꯀꯦꯟꯇꯤꯟꯒꯤ ꯑꯍꯥꯎꯕꯗꯣ ꯑꯗꯨꯝ ꯊꯛꯑꯣ. ꯅꯤꯇꯤ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯗꯨꯅ ꯂꯇꯥꯗ ꯈꯨꯖꯤꯟ ꯁꯤꯛꯂꯝꯃꯤ. ꯏꯃꯥ ꯅꯥꯏꯌꯦ, ꯑꯁ. ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯁꯤꯡꯂꯤ ꯊꯨꯞꯄ ꯃꯥꯜꯂꯤ, ꯉꯁꯥꯏ ꯀꯣꯏꯅ ꯂꯦꯞꯄꯨꯕꯒꯤ. ꯂꯥꯛꯄꯅ, ꯑꯗꯨꯗꯤ ꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯔꯥꯖꯕꯤꯔ ꯌꯥꯔꯛꯇ ꯉꯪꯂꯒ, ꯆꯀ꯭ꯔꯤ ꯊꯥꯡꯕ ꯅꯨꯡꯁꯤ ꯂꯝꯕꯤꯁꯦ ꯑꯆꯤꯛꯄ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯁꯨꯡꯍꯦꯛ ꯂꯩꯇꯦ. ꯏꯕꯨꯡꯉꯣ, ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯣꯏꯔꯒꯅꯦ ꯏꯕꯥꯅꯤ ꯎꯅꯈꯤꯁꯤꯀꯣ. ꯍꯣꯏ ꯌꯥꯏ.